Meitei Schedule Tribe Lista Sanaba Yingsilli Haina Ministry of Tribe and Affairs gi Union Minister Joen Oramna Paukhum Pirakre. Paukhum asi Union Minister Ramdas Athawalena iba letter amagi matung inna paukhum pirakhibani hairi. Ngasi New Delhi da pangthokhiba Meitei Naga amadi Kuki MLA singi oiba apunba mifam pung ani rom supna wari sanakre. Sahi amaga tha taruk helaklaba Manipur da thokliba kanglupki irang asiga mari lainana ngasi New Delhi da Ministry of Home Affairs na pangthokhiba Meitei Naga amadi Kuki MLA sing yauba mifam aduda Kuki zo MLA taruk yauna Manipur gi MLA kunna saruk yaduna pung ani sumna waris sanakre. Hairiba asin numit yungba pung ama makhai taba matamdagi New Delhi gi Khan Market area da BJP gi Lok Sabha MP Dr. Samit Patra yauna pangthokhiba mifam aduda kari karamba waron sing khanaki haiba sapsana khangba ngamdri. National media dagi phangba report amagi matung inadi mifam asida saruk yaba lakhiba Kuki legislator amana meeting asi hawdringai mangoinana makhoina taliba demand separate administration mifam asida ukhatkani haina phongdoklamkhi hairi. Atopa source amadagi phangba paugi matung inna Ministry of Home Affairs na makha tana MLA singa mifam pangthokpa yana leiri amadi Manipur gi Civil Society Organization CSO singasu Ministry of Home Affairs ga wari sanaraba yai haina pau asina makha tai. JCB leibini haiduna paisa lokthokraga Lotkhiba Mioi sing Numit Umnigi Manungda Kcp-Pwg da Changjarak Kadabani haina khangalabi. Purkun PIC da masa khanglaba singna pusillaklaga ticket kaklau harubadagi thamlamlaga chenkre hairi. Midi sire object semai police da leiri kanagumana hairiba mioi asi khangbiba yaurabadi semai police station dagi akupa maron biu. Ngarang nungthin pung ahum taba matamda kumbidagi kawa boarding da leiba nupa macha chahi 32 muk suraba angang ama iroibadagi lukhibadu object kyamgai gi Imphal turen marin da expert ki kambu laktuna thibagi tabak chathari. 사진 보면 하루는 봐요 왜? 하루는 가위야 뭐지 안 돈 벌었네. लंच कैसे लुसन पे है ये
Saya jangan buat apa? Kadabani.